ꯃꯦꯔꯤꯅ ꯕꯦꯀꯔꯒꯤ ꯃꯇꯦꯡꯅ ꯇꯧꯈꯤꯕꯅꯤꯅ ꯇꯣꯝꯊꯤꯟꯒꯤ ꯃꯇꯦꯡ ꯂꯧꯅꯕ ꯔꯥꯖꯨꯅ ꯂꯤꯂꯤꯗ ꯁꯖꯦꯁ ꯇꯧꯔꯝꯃꯤ꯫ ꯅꯨꯃꯤꯠꯇꯨꯒꯤ ꯊꯧꯗꯣꯛꯇꯨ ꯈꯛꯇ ꯅꯠꯇꯅ ꯃꯃꯥꯡꯗꯒꯤ ꯃꯍꯥꯛꯀꯤ ꯑꯣꯏꯕ ꯊꯕꯛꯇ ꯇꯣꯝꯊꯤꯟꯕꯨ ꯆꯦꯟꯅꯍꯟꯕ ꯑꯃꯠꯇ ꯄꯥꯝꯂꯛꯇꯦ꯫ ꯇꯣꯝꯊꯤꯟꯗ ꯃꯇꯦꯡ ꯅꯤꯕ ꯍꯥꯏꯕꯁꯤ ꯏꯁꯥꯕꯦꯂꯥꯗ ꯑꯣꯐꯦꯟ ꯇꯧꯕꯒ ꯆꯞ ꯃꯥꯟꯅꯩ ꯈꯪꯕꯒꯤ ꯔꯥꯖꯨꯒꯤ ꯁꯖꯦꯁ ꯑꯗꯨ ꯃꯍꯥꯛ ꯌꯥꯅꯤꯡꯂꯝꯗꯦ꯫ ꯅꯨꯃꯤꯠ ꯈꯔꯅꯤꯗ ꯌꯥꯝꯅ ꯊꯨꯅꯃꯛ ꯃꯦꯔꯤꯅ ꯄ꯭ꯔꯣꯁꯤꯗ꯭ꯌꯨꯔꯁ ꯀꯌꯥ ꯆꯠꯊꯗꯨꯅ ꯌꯨꯝꯗꯨꯒꯤ ꯄ꯭ꯔꯣꯄꯔꯇꯤ ꯔꯥꯏꯠꯁꯀꯨꯝꯕ ꯂꯣꯒꯥꯟ ꯃꯈꯣꯏ ꯑꯅꯤꯅ ꯂꯧꯁꯤꯜꯂꯝꯃꯤ꯫ ꯂꯤꯂꯤꯒꯤ ꯄꯦꯔꯦꯟꯠꯁꯇꯤ ꯊꯣꯛꯂꯤꯕ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯀꯔꯤꯁꯨ ꯈꯪꯖꯕ ꯅꯠꯇꯦ꯫ ꯂꯤꯂꯤꯅꯁꯨ ꯃꯍꯥꯛꯀꯤ ꯑꯪꯀꯜ ꯔꯥꯖꯨꯗ ꯁꯤꯀ꯭ꯔꯦꯠ ꯑꯣꯏꯅ ꯊꯝꯅꯕ ꯍꯥꯏꯈꯤꯕꯅꯤ꯫ ꯌꯨꯝꯗꯨꯒꯤ ꯃꯃꯜꯗꯨ ꯌꯥꯝꯅ ꯌꯥꯝꯕꯅ ꯏꯔꯥꯏ ꯂꯥꯏꯅ ꯃꯤꯒꯤ ꯑꯣꯏꯈꯤꯕ ꯌꯥꯔꯣꯏ ꯍꯥꯏꯅꯗꯤ ꯈꯜꯂꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯍꯜ ꯑꯣꯏꯔꯕ ꯃꯃꯥ ꯃꯄꯥꯗꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯁꯤꯗ ꯋꯥꯍꯟꯕ ꯄꯥꯝꯗꯦ꯫ ꯃꯊꯪ ꯃꯅꯥꯎ ꯅꯥꯏꯅ ꯂꯥꯛꯂꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤ ꯃꯍꯥꯛꯅ ꯔꯣꯡ ꯄꯔꯁꯟ ꯆꯨꯁ ꯇꯧꯈꯤꯕꯒꯤꯅꯤ ꯍꯥꯏꯅ ꯃꯁꯥꯅ ꯃꯁꯥ ꯈꯛꯇꯗ ꯕ꯭ꯂꯦꯝ ꯇꯧꯖꯩ꯫ ꯃꯇꯝꯗꯨ ꯋꯤꯟꯇꯔ ꯑꯣꯏꯔꯛꯂꯕꯅꯤ꯫ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯋꯤꯟꯇꯔ ꯌꯧꯔꯛꯄꯗ ꯂꯤꯂꯤꯗꯤ ꯃꯍꯥꯛꯀꯤ ꯈꯅꯥꯎꯗ ꯌꯥꯝꯅ ꯑꯟꯀꯝꯐꯣꯔꯇꯦꯕꯜ ꯑꯣꯏ꯫ ꯂꯣꯛꯁꯨ ꯇꯣꯏꯅ ꯇꯣꯏꯅ ꯈꯨꯒꯜꯂꯤ꯫ ꯍꯧꯈꯤꯕ ꯆꯍꯤ 3-4ꯗꯒꯤ ꯍꯥꯟꯅꯗꯒꯤ ꯈꯔ ꯍꯦꯟꯖꯤꯟꯈꯤꯕꯒꯨꯝ ꯇꯧꯏ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯇꯤ ꯑꯣꯖꯥ ꯑꯃꯅꯤ, ꯁ꯭ꯇꯨꯗꯦꯟꯠꯁ ꯃꯌꯥꯝꯒꯤ ꯃꯃꯥꯡꯗ ꯂꯦꯛꯆꯔ ꯄꯤꯒꯗꯕ ꯑꯣꯏꯕꯅ ꯃꯁꯥꯅ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯂꯩꯖꯩ꯫ ꯅꯨꯃꯤꯠꯇꯨ ꯂꯤꯂꯤꯒꯤ ꯀ꯭ꯂꯥꯁ 3 ꯊꯪꯅ ꯊꯪꯅꯅ ꯂꯩꯕ ꯅꯨꯃꯤꯠꯅꯤ꯫ ꯀ꯭ꯂꯥꯁ ꯂꯣꯏꯅ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯊꯣꯛꯂꯛꯄꯗ ꯈꯅꯥꯎꯗ ꯂꯣꯛ ꯆꯦꯟꯕꯒꯨꯝ ꯋꯥ ꯉꯥꯡꯕꯗ ꯅꯥꯔꯛꯄ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯈꯨꯠ ꯈꯨꯅꯝꯅ ꯃꯆꯤꯟ ꯃꯄꯥꯗ ꯍꯥꯏꯐꯦꯠ ꯈꯟꯗꯨꯅ ꯂꯣꯛ ꯈꯨꯔꯝꯃꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯑꯉꯥꯡ ꯑꯃ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯂꯤꯂꯤꯗ ꯌꯥꯝꯅ ꯇꯞꯅ ꯍꯪꯂꯛꯏ, "ꯁꯤꯁꯇꯔ, ꯅꯪ ꯂꯣꯛ ꯊꯨꯡꯕ꯭ꯔꯥ?" ꯂꯤꯂꯤꯁꯨ ꯃꯈꯥꯗ ꯌꯦꯡꯊꯗꯨꯅ ꯋꯥ ꯉꯥꯡꯂꯛꯂꯤꯕꯗꯨ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯉꯤ꯫ ꯎꯔꯦ, ꯆꯍꯤ 5-6ꯀꯤ ꯂꯦꯡꯒꯥ ꯑꯣꯏꯒꯗꯕ ꯑꯉꯥꯡ ꯑꯃ ꯃꯣꯃꯣꯟ ꯅꯣꯛꯇꯨꯅ ꯃꯉꯣꯟꯗ ꯌꯦꯡꯂꯛꯇꯨꯅ ꯂꯩꯔꯝꯕꯗꯨ꯫ ꯑꯉꯥꯡꯗꯨ ꯃꯃꯤꯠ ꯇꯔꯥꯎ ꯇꯔꯥꯎꯏ, ꯁ꯭ꯇ꯭ꯔꯦꯠ ꯅꯣꯁ ꯑꯣꯏ, ꯄꯤꯛꯇꯛ ꯇꯧꯕ ꯃꯃꯥꯏꯗꯨ ꯌꯥꯝꯅ ꯀ꯭ꯌꯨꯠꯁꯨ ꯑꯣꯏ꯫ ꯂꯤꯂꯤꯒꯤ ꯃꯁꯥꯒꯤ ꯑꯣꯏꯅ ꯆꯤꯜꯗ꯭ꯔꯟ ꯑꯃꯁꯨꯡ ꯑꯦꯅꯤꯃꯦꯜꯁ ꯂꯚꯔꯃꯛꯇꯤ ꯅꯠꯇꯦ, ꯑꯗꯨꯕꯨ ꯑꯉꯥꯡ ꯑꯗꯨꯅ ꯅꯨꯡꯁꯤꯅ ꯁꯤꯁꯇꯔ ꯍꯥꯏꯅ ꯀꯧꯔꯛꯄ ꯑꯗꯨꯗꯗꯤ ꯃꯤꯅꯨꯡꯁꯤ ꯐꯥꯎꯔꯣꯏꯒꯦ ꯍꯥꯏꯕ ꯉꯝꯗꯦ꯫ ꯑꯉꯥꯡꯗꯨ ꯃꯃꯤꯠꯀ ꯈꯞꯂꯒ ꯍꯪꯂꯛꯏ, "ꯁꯤꯁꯇꯔ, ꯅꯪ ꯂꯣꯛ ꯊꯨꯡꯉꯗꯤ ꯍꯤꯗꯥꯛ ꯆꯥꯎ." ꯑꯉꯥꯡ ꯑꯗꯨꯅ ꯏꯄꯥ ꯄꯥꯈꯠꯅ ꯍꯥꯏꯔꯛꯄꯗꯨ ꯎꯔꯒ ꯂꯤꯂꯤ ꯃꯁꯥꯗꯨ ꯅꯣꯟꯊꯔꯒ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯁꯝꯗ ꯅꯨꯡꯁꯤꯅ ꯅꯥꯜꯂꯤ꯫ "ꯊꯦꯡꯛ ꯌꯨ꯫ ꯑꯗꯣ ꯅꯪꯕꯨ ꯀꯅꯥꯅꯣ? ꯑꯩ ꯍꯥꯟꯅ ꯃꯁꯛ ꯈꯪꯕ꯭ꯔꯥ? ꯅꯪ ꯅꯇꯣꯝꯇ ꯃꯐꯝ ꯑꯁꯤꯗ ꯀꯩꯗꯧꯔꯝꯃꯤꯅꯣ?" "ꯑꯩ ꯏꯇꯣꯝꯇ ꯂꯥꯛꯄ ꯅꯠꯇꯤꯌꯦ." ꯑꯉꯥꯡꯗꯨ ꯃꯥꯏꯀꯩ ꯑꯃꯗ ꯌꯦꯡꯊꯣꯛꯇꯨꯅ ꯃꯈꯨꯠ ꯊꯤꯜꯂꯒ ꯍꯥꯏꯔꯛꯏ, "ꯑꯩꯒꯤ ꯑꯪꯀꯜ ꯉꯥꯏꯔꯤꯅꯦ, ꯃꯍꯥꯛꯁꯨ ꯑꯁꯤꯗꯒꯤ ꯂꯥꯛꯀꯅꯤ." ꯑꯉꯥꯡ ꯑꯗꯨꯅ ꯃꯈꯨꯠ ꯊꯤꯜꯂꯤꯕ ꯃꯥꯏꯀꯩ ꯑꯗꯨꯗ ꯂꯤꯂꯤꯁꯨ ꯃꯃꯥꯏ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯉꯤ꯫ ꯃꯄꯥ ꯆꯥꯅ ꯇꯣꯝꯊꯤꯟꯅ ꯂꯥꯏꯔꯤꯛ ꯑꯃ ꯄꯥꯏꯔꯒ ꯀꯣꯔꯅꯔ ꯑꯃꯗꯒꯤ ꯊꯣꯛꯂꯛꯇꯨꯅ ꯃꯈꯣꯏ ꯇꯝꯅ ꯂꯥꯛꯄꯗꯨ ꯎꯔꯝꯃꯤ꯫ ꯑꯉꯥꯡ ꯑꯗꯨꯁꯨ ꯇꯣꯝꯊꯤꯟ ꯎꯕꯗ ꯆꯦꯟꯁꯤꯟꯈꯤꯗꯨꯅ ꯑꯪꯀꯜ ꯍꯥꯏꯅ ꯀꯧꯔꯒ ꯅꯨꯄꯥꯗꯨꯒꯤ ꯃꯈꯣꯡꯗ ꯀꯣꯜꯂꯤ꯫ ꯑꯉꯥꯡꯗꯨꯒꯤ ꯃꯁꯛꯇꯨ ꯑꯍꯥꯟꯕ ꯎꯕꯗꯗ ꯂꯤꯂꯤꯅꯁꯨ ꯇꯣꯝꯊꯤꯟꯒ ꯃꯁꯛ ꯈꯔ ꯃꯥꯟꯅꯩ ꯍꯥꯏꯅ ꯈꯟꯈ꯭ꯔꯕꯅꯤ꯫ ꯑꯗꯨꯅ ꯍꯦꯟꯅ ꯑꯉꯛꯄ ꯀꯔꯤꯁꯨ ꯐꯥꯎꯗꯦ꯫ ꯇꯣꯝꯊꯤꯟꯁꯨ ꯅꯣꯟꯊꯗꯨꯅ ꯑꯉꯥꯡ ꯑꯗꯨꯕꯨ ꯄꯝꯈꯠꯂꯤ꯫ "ꯅꯈꯨꯠꯁꯦ ꯌꯥꯝꯃꯤꯉꯤꯁꯦ ꯀꯩꯒꯤꯅꯣ? ꯂꯣꯛ ꯈꯨꯕ꯭ꯔꯥ?" ꯑꯉꯥꯡ ꯑꯗꯨꯅ ꯀꯔꯤꯁꯨ ꯇꯧꯗꯦ ꯍꯥꯏꯅ ꯃꯉꯛ ꯅꯣꯝꯃꯤ꯫ ꯂꯤꯂꯤꯗ ꯃꯈꯨꯠ ꯊꯤꯜꯂꯒ, "ꯑꯩꯗꯤ ꯈꯨꯗꯦ, ꯁꯤꯁꯇꯔꯁꯤꯗꯤ ꯈꯨꯏꯌꯦ." ꯂꯤꯂꯤꯅ ꯇꯣꯝꯊꯤꯟ ꯎꯕꯗ ꯒ꯭ꯔꯤꯇꯤꯡ ꯇꯧꯔꯝꯃꯤ꯫ ꯇꯣꯝꯊꯤꯟꯅ, "ꯂꯣꯛ ꯊꯨꯡꯕ꯭ꯔꯥ?" ꯈꯣꯟꯖꯦꯜ ꯑꯗꯨ ꯉꯥꯏꯍꯥꯛꯀꯤ ꯃꯃꯥꯡꯗ ꯑꯉꯥꯡ ꯑꯗꯨꯅ ꯍꯪꯂꯛꯈꯤꯕ ꯇꯣꯟ ꯑꯗꯨꯒ ꯌꯥꯝꯅ ꯃꯥꯟꯅꯩ꯫ ꯍꯥꯏꯐꯝ ꯈꯪꯗꯕ ꯃꯤꯅꯣꯛ ꯑꯃ ꯎꯠꯇꯨꯅ, "ꯀꯩꯁꯨ ꯇꯧꯗꯦꯗ, ꯈꯣꯟꯁꯦ ꯈꯤꯇꯪ ꯁꯤꯕ ꯈꯛꯇꯅꯦ." ꯇꯣꯝꯊꯤꯟꯅ, "ꯂꯦꯠꯁ ꯒꯣ ꯇꯨ ꯏꯠ." ꯂꯤꯂꯤꯅ ꯖꯦꯟꯇꯜ ꯁ꯭ꯃꯥꯏꯜ ꯑꯃ ꯎꯠꯇꯨꯅ ꯅꯨꯄꯥꯗꯨꯒꯤ ꯔꯤꯀ꯭ꯋꯦꯁ ꯑꯗꯨ ꯌꯥꯔꯝꯗꯦ꯫ "ꯉꯁꯤꯗꯤ ꯆꯥꯔꯒꯨꯝꯁꯦ. ꯑꯩꯒꯤ ꯄꯦꯔꯦꯟꯠꯁꯅ ꯑꯩꯕꯨ ꯍꯜꯂꯛꯄ ꯉꯥꯏꯗꯨꯅ ꯂꯩꯔꯝꯂꯅꯤꯌꯦ." ꯇꯣꯝꯊꯤꯟꯗꯨ ꯀꯔꯤꯁꯨ ꯍꯥꯏꯗꯅ ꯆꯠꯄ ꯍꯧꯈ꯭ꯔꯕꯅꯤ꯫ ꯑꯃꯨꯛ ꯆꯞ ꯂꯦꯞꯇꯨꯅ ꯃꯃꯥꯏꯗꯨ ꯈꯖꯤꯛꯇꯪ ꯂꯩꯊꯣꯛꯂꯒ, "ꯅꯪꯅ ꯀꯤꯔꯤꯁꯦ ꯀꯅꯥꯗꯅꯣ?" ꯑꯁꯦꯡꯕꯒꯤ ꯂꯤꯂꯤꯗꯤ ꯇꯣꯝꯊꯤꯟꯒ ꯑꯣꯔꯗꯤꯅꯔꯤ ꯐ꯭ꯔꯦꯟ ꯑꯃ ꯑꯣꯏꯕ ꯐꯥꯎꯕ ꯃꯁꯥꯗ ꯑꯀꯤꯕ ꯐꯥꯎꯏ꯫ ꯀꯥ ꯍꯦꯟꯅ ꯅꯛꯁꯤꯟꯅꯕ ꯃꯔꯤ ꯂꯩꯔꯨꯔꯕꯗꯤ ꯈꯨꯗꯣꯡꯊꯤꯕ ꯀꯌꯥ ꯊꯣꯛꯂꯛꯀꯅꯤ ꯍꯥꯏꯅ ꯈꯟꯖꯩ꯫ ꯃꯔꯝ ꯑꯁꯤꯅ
mahakna Tomthindagi lapna leiba pami. Nupadusu nupidugi wakhaldu khanglabagum mamittu munna yengi. Lily su karisu haidana nupaduda adumak yengdi. Ngaihaki oiba mikup aduda sangsar ase lepkibagum tawi. Sitliba nungshit aduna makhoi anigi mitki paudu amana amada tamnari. Achikpa adubu thukaiduna angang aduna, "Sister, nangsu lao. Aigi uncle se chak insang thongba yam haijani." Tomthinna angang adugi khajaida nungsine sikli. "Ase, sister nate. Auntie ni, auntie go." Angang adu mahakki atenba makhut aniru tingthoktuna Lily da onsilaklaga, "Auntie, aibu amuk pambiyo." Leplaga leisi kadai, changsilaga pamsi kadai, Lily gi oinadi haifam khangdaba, tawfam khangdaba matang haibadu oirabani. Angang adu pamdragana Tomthinda ikaiba piba oina thokadra haina su pakhatli. Aduga pamlagana Tomthingi matung inaduna chatpa tarabra haina su atanba phawi. Tomthinna, "Hojik nangonda leiriba awabado aishu khangi. Aina mateng soidana pangani. I think we need to talk." Lily na, "Sidi aigi personal matter ne. Ai sana fix to tawjage. Nangi mateng lawmandana ai ikaijare." Nupi aduna hairibadu karisu thawsade tapna changsilaktuna angangdu Lily da pammu haina pisali. "Chalasilao." Lily su angang adu pamningda pamduna nupadugi matungda tapna inarai. Gari manungda Oliver na makhoi lakpa ngaiduna leirami. Lily na angang pamduna lakpadu uraga gari manungdagi kanna laurai. "Sister Lily, you are really amazing. Jake to akhoina pamge habidi sungya yadabane. Nakhoi ani ngasi kak thengnarabasu oiramgani. Matau karamna yaribano." Lily su hairaklibudu taraduna Jake ta munna yengi. Jake na Lily da yengduna nokshili. Gari manungda makhoi ahum changlaktuna fami. Oliver na, "Jake ti matomda lebe yam pamane. Kana matana lauge pamge haiba yaba nate. Ngasidagidi mahaka loinaba yaba mise ani sukhre." Tomthindi wa ngangningde haibagum nupa aduda mamituna yenglaga, "Drive." Angangdugi maithongdu Tomthin yamna manba aduda Lily gari manungda toina yengi. "Nangi mingdo Jake haiba natra?" "Auntie, Jackson kawe. Jake khakta kaurasu yai." Angang adu phamlambadagi haugatlaga sittuda leptuna Lily gi nakong mayada chirol tawrai. "Auntie, aina ngasai haikibudu haijanabani. Aigi uncle na thongba chak insang se sukaw haude. Ai ma ikaini na auntie da haijanbani." Masi hairaga mature oiba mi amagumno e. Angang aduna tapna hairibani khalabasu gari aduda tongliba ataidusu loina taribani. Lily di nokpadu phajanba ngamdraduna makholdi thokhanda tapna noi. Aduga Tomthingi expression adu kamdawi haina yengi. Tomthinda angang aduda serious taba saduna hairi. "Jack, ngasidi uncle na nangi chak thongoi ko." Jake to asingba saduna hairi. "Uncle, your cook is the best." Tomthindo angang adugi mamaido nungshina nanduna minungshina thallaba mityenga loinana yengi. Tomthinna city manungda tongana leiba Chinese restaurant amada gari khamhali. Tomthinna khalakliba mafam ase full garden oiramdaba aduda Lily pakhatlambadu kharadi phai. Lily na gari dagi kumge tawbaga Jake na, "Auntie, pambiyo. Ayam wai." Madu ubada Oliver na Tomthinda hai, "Master, Jake se Sister Lily bu yam nushijaba male. Nahamakhaidi wasu ngangdabani. Ngasidi yam ngangi." Tomthin su chatna angang pamduna chatliba nupi aduda amukso munna yengi. Lily su pokpadagi angang macha amattaga loina raktabana angang bu nungshibagi pukjaldi khara watlabani. Masimakna angang bu nungshidabadi natte, nongmata angang gi wakhal khanjalude takbani. Adubu
ꯖꯦꯛ ꯊꯦꯡꯅꯕꯗꯒꯤ ꯃꯉꯣꯟꯗ ꯑꯅꯧꯕ ꯅꯨꯡꯁꯤꯕ ꯑꯃ ꯍꯥꯞꯂꯛꯄꯒꯨꯝ ꯇꯧꯏ꯫ ꯃꯍꯥꯛꯀꯤꯁꯨ ꯃꯇꯨꯡ ꯇꯥꯔꯛꯄ ꯄꯨꯟꯁꯤꯗ ꯑꯉꯥꯡ ꯑꯃꯗꯤ ꯁꯣꯏꯗꯅ ꯂꯩꯔꯛꯈꯤꯅꯤ ꯍꯥꯏꯕ ꯋꯥꯈꯜ ꯑꯃ ꯅꯤꯡꯁꯤꯡꯍꯜꯂꯤ꯫ ꯑꯆꯧꯕ ꯇꯦꯕꯜꯗ ꯏꯀꯣꯏ ꯀꯣꯏꯁꯤꯟꯅ ꯃꯈꯣꯏ ꯃꯔꯤ ꯐꯝꯗꯨꯅ ꯆꯥꯕ ꯍꯧꯔꯝꯃꯤ꯫ ꯑꯣꯂꯤꯚꯔꯅ ꯖꯦꯛꯇ ꯇꯤꯁ ꯇꯧꯔꯝꯃꯤ꯫ "ꯖꯦꯛ, ꯅꯪꯒꯤ ꯑꯟꯇꯤꯁꯦ ꯅꯨꯡꯁꯤꯕ꯭ꯔꯥ?" "ꯅꯨꯡꯁꯤ꯫ ꯃꯥꯗꯤ ꯑꯩꯒꯤ ꯑꯟꯇꯤ ꯑꯗꯨꯝ ꯑꯣꯏꯒꯅꯤ." ꯋꯥꯍꯩꯁꯤ ꯂꯤꯂꯤꯒꯤ ꯃꯆꯤꯟꯗꯒꯤ ꯍꯥꯏꯗꯣꯛꯈꯤꯕ ꯈꯪꯍꯧꯗꯦ꯫ "ꯀꯩ ꯍꯥꯏꯅꯤꯡꯉꯤꯕ ꯅꯪꯒꯤꯗꯨꯗꯤ?" "ꯑꯗꯨꯕꯨꯔꯣ, ꯅꯪꯗꯤ ꯑꯩꯈꯣꯏꯗ ꯑꯗꯨꯝ ꯂꯩꯗꯣꯏꯅꯤꯅ ꯑꯩꯒꯤ ꯑꯟꯇꯤ ꯑꯗꯨꯝ ꯑꯣꯏꯅꯤ ꯍꯥꯏꯕꯅꯤꯗ꯫ ꯑꯩꯈꯣꯏꯗ ꯂꯩꯔꯒ ꯑꯩꯗꯤꯅꯦ ꯑꯩꯒꯤ ꯑꯟꯇꯤꯒꯤ ꯃꯅꯥꯛꯇ ꯑꯗꯨꯝ ꯂꯩꯅꯤ." ꯑꯣꯂꯤꯚꯔꯁꯨ ꯌꯥꯎꯕꯅ ꯂꯤꯂꯤ ꯑꯦꯝꯕ꯭ꯔꯦꯁ ꯑꯣꯏꯈꯤꯅꯤ ꯈꯟꯕꯗ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯆꯤꯟꯗ ꯄꯛꯂꯤꯕ ꯁꯨꯞ ꯑꯗꯨ ꯇꯣꯝꯊꯤꯟꯅ ꯇꯩꯊꯣꯛꯇꯨꯅ, "ꯁꯦ, ꯁꯤ ꯍꯥꯟꯅ ꯑꯝꯇ ꯆꯥꯎꯀꯣ, ꯑꯗꯨꯒ ꯀꯣꯟꯅ ꯉꯥꯡꯉꯣ. ꯅꯍꯥꯟꯈꯩꯗꯤ ꯋꯥꯒ ꯉꯥꯡꯉꯣ ꯌꯥꯗꯕꯅꯤ. ꯉꯁꯤꯗꯤ ꯀꯩꯗꯧꯔꯕꯅꯣ ꯈꯪꯗꯦ." ꯆꯥꯕ ꯂꯣꯏꯔꯒ ꯃꯈꯣꯏ ꯊꯣꯛꯂꯛꯄꯗ ꯅꯨꯡꯊꯤꯜꯒꯤ ꯄꯨꯡ 2 ꯇꯥꯔꯦ꯫ ꯖꯦꯛꯇꯨꯗꯤ ꯇꯣꯝꯊꯤꯟꯒꯤ ꯄꯥꯝꯕꯣꯝꯗ ꯇꯨꯝꯈ꯭ꯔꯦ꯫ ꯂꯩꯔꯤꯕ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯋꯥꯈꯜ ꯃꯦꯆ꯭ꯌꯣꯔ ꯑꯣꯏꯔꯕ ꯉꯥꯛꯇꯅꯤ꯫ ꯆꯞ ꯆꯥꯕ ꯄꯨꯛꯅꯤꯡꯒꯤ ꯋꯥꯔꯣꯜ ꯈꯪꯗ꯭ꯔꯕꯁꯨ ꯃꯇꯝꯗꯨꯗ ꯀꯔꯝꯕ ꯋꯥꯈꯜ ꯈꯜꯂꯤ ꯍꯥꯏꯕꯗꯨꯗꯤ ꯈꯪꯅꯔꯕ ꯉꯥꯛꯇꯅꯤ꯫ ꯃꯈꯣꯏꯅ ꯁꯥꯟꯅꯒꯗꯧꯔꯤꯕ ꯋꯥꯗꯨ ꯍꯧꯗꯣꯛꯐꯝ ꯈꯪꯗꯅ ꯃꯈꯣꯏ ꯑꯍꯨꯝꯒꯤ ꯃꯔꯛꯇꯒꯤ ꯑꯃꯅ ꯍꯥꯏꯔꯛꯄ ꯉꯥꯏꯅꯩ꯫ ꯁꯥꯟꯅꯒꯗꯧꯔꯤꯕ ꯃꯇꯥꯡ ꯑꯗꯨ ꯅꯨꯄꯤꯗꯨꯒꯤ ꯃꯔꯝꯗ ꯑꯣꯏꯕꯅ ꯂꯤꯂꯤꯅ ꯃꯍꯥꯛꯀꯤ ꯃꯁꯥꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯅꯤ ꯈꯜꯂꯒ ꯃꯆꯤꯟ ꯀꯥꯡꯂꯛꯏ꯫ "ꯁꯣꯝꯅ ꯑꯩꯒꯤ ꯃꯇꯦꯡ ꯄꯥꯡꯒꯦ ꯍꯥꯏꯕꯒꯤꯗꯃꯛꯇꯗꯤ ꯑꯩꯅ ꯊꯥꯒꯠꯆꯔꯤ꯫ ꯑꯗꯨꯕꯨ ꯃꯇꯥꯡ ꯑꯁꯤꯒꯤ ꯑꯣꯏꯅꯗꯤ ꯂꯥꯞꯊꯣꯛꯄꯤꯅꯕ ꯍꯥꯏꯖꯔꯤ." ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯇꯣꯝꯊꯤꯟꯅ ꯑꯣꯂꯤꯚꯔꯗ ꯑꯥꯔꯊ ꯇꯥꯛꯄ ꯃꯤꯠꯌꯦꯡ ꯑꯃ ꯌꯦꯡꯉꯤ꯫ ꯑꯣꯂꯤꯚꯔꯅ ꯑꯦꯟꯚꯦꯂꯞ ꯑꯃ ꯄꯨꯊꯣꯔꯛꯇꯨꯅ ꯂꯤꯂꯤꯗ ꯄꯤ, ꯑꯗꯨꯒ "ꯁꯤꯁꯦ ꯑꯃꯨꯛꯇ ꯌꯦꯡꯉꯨ. ꯁꯤꯁꯇꯔꯗ ꯀꯅꯥꯒꯤꯅꯤ ꯈꯜꯂꯤ?" ꯂꯤꯂꯤꯁꯨ ꯑꯦꯟꯚꯦꯂꯞ ꯑꯗꯨ ꯍꯥꯡꯗꯣꯛꯇꯨꯅ ꯀꯔꯤꯅꯣ ꯍꯥꯏꯅ ꯌꯦꯡꯉꯤ꯫ ꯃꯅꯨꯡꯗ ꯌꯥꯎꯔꯝꯕ ꯏꯟꯐꯣꯔꯃꯦꯁꯟ ꯑꯗꯨ ꯂꯤꯂꯤꯅ ꯋꯥꯅ ꯊꯤꯔꯛꯄ ꯑꯗꯨꯃꯛ ꯑꯣꯏꯔꯝꯃꯤ꯫ ꯂꯤꯂꯤꯅ ꯃꯇꯝ ꯀꯨꯏꯅ ꯐꯪꯂꯛꯄ ꯏꯟꯐꯣꯗꯒꯤ ꯍꯧꯖꯤꯛ ꯄꯤꯔꯛꯂꯤꯕ ꯑꯗꯨꯅ ꯍꯦꯟꯅ ꯀꯝꯄ꯭ꯂꯤꯠ ꯑꯃꯗꯤ ꯗꯤꯇꯦꯜ ꯑꯣꯏ꯫ ꯂꯤꯂꯤ ꯌꯥꯝ ꯉꯛꯅ ꯇꯣꯝꯊꯤꯟꯗ ꯌꯦꯡꯊꯣꯔꯛꯏ꯫ ꯇꯣꯝꯊꯤꯟꯗꯤ ꯌꯥꯝꯅ ꯆꯤꯡꯂꯦꯝꯅ ꯏꯃꯣꯁꯟ ꯑꯃꯠꯇ ꯌꯥꯎꯗꯕꯒꯨꯝ ꯂꯤꯂꯤꯗ ꯌꯦꯡꯉꯤ꯫ ꯑꯣꯂꯤꯚꯔꯅ, "ꯁꯤꯁꯇꯔ, ꯑꯩꯒꯤ ꯃꯥꯁꯇꯔꯒꯤ ꯑꯣꯏꯅꯗꯤ ꯃꯁꯦ ꯀꯩꯁꯨ ꯂꯩꯕ ꯊꯕꯛ ꯅꯠꯇꯦ." ꯇꯣꯝꯊꯤꯟꯅ ꯀꯗꯥꯏ ꯐꯥꯎꯕ ꯃꯍꯥꯛꯀꯤꯗꯃꯛ ꯇꯧꯕ ꯉꯝꯃꯤ ꯍꯥꯏꯕꯗꯨ ꯃꯆꯤꯟꯅ ꯅꯣꯡꯃꯇ ꯐꯣꯡꯗꯣꯛꯄ ꯂꯩꯇ꯭ꯔꯕꯁꯨ ꯇꯧꯔꯛꯄ ꯊꯕꯛꯅ ꯎꯠꯈꯤꯕ ꯃꯁꯤꯡ ꯌꯥꯝꯂꯦ꯫ "ꯊꯦꯡꯛ ꯌꯨ" ꯍꯥꯏꯕ ꯋꯥꯍꯩ ꯑꯁꯤ ꯅꯠꯇꯅ ꯃꯍꯥꯛꯅ ꯅꯨꯄꯥ ꯑꯗꯨꯗ ꯃꯇꯧ ꯀꯔꯝꯅ ꯊꯥꯒꯠꯀꯅꯤ ꯍꯥꯏꯕ ꯐꯥꯎꯕ ꯐꯣꯡꯗꯣꯛꯄ ꯉꯝꯗꯦ꯫ ꯇꯣꯝꯊꯤꯟꯁꯨ ꯀꯔꯝꯕ ꯃꯥꯏꯀꯩꯗꯒꯤ ꯍꯨꯝꯂꯛꯄ ꯅꯨꯡꯁꯤꯠꯅ ꯃꯁꯥꯗ ꯌꯩꯈꯤꯕꯅꯣ ꯈꯪꯗꯦ, ꯏꯈꯪ ꯈꯪꯍꯧꯗꯅ ꯍꯥꯏꯗꯣꯔꯛꯈꯤ, "Do you want to marry me?" "ꯍꯥ? ꯀꯦꯕ? ꯑꯩꯒ?" ꯂꯤꯂꯤ ꯏꯉꯛꯉꯛꯏ, ꯈꯨꯝꯐꯝ ꯈꯪꯗꯅ ꯑꯣꯂꯤꯚꯔꯗ ꯌꯦꯡꯊꯣꯛꯂꯨꯏ꯫ ꯑꯣꯂꯤꯚꯔꯅ ꯃꯉꯣꯟꯗꯒꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯉꯛꯂꯒ ꯂꯩꯔꯝꯃꯤ꯫ ꯇꯣꯝꯊꯤꯟꯅ ꯂꯤꯂꯤꯕꯨ ꯇꯁꯦꯡꯅ ꯅꯨꯡꯁꯤꯕꯒꯤ ꯍꯥꯏꯔꯛꯂꯤꯕ꯭ꯔꯥ, ꯅꯠꯇ꯭ꯔꯒ ꯖꯦꯛꯅ ꯃꯍꯥꯛꯀꯤ ꯑꯟꯇꯤ ꯑꯣꯏꯕ ꯄꯥꯝꯃꯤ ꯍꯥꯏꯕꯒꯤ ꯉꯥꯏꯍꯥꯛꯀꯤ ꯑꯣꯏꯕ ꯋꯥꯈꯜꯗ ꯍꯥꯏꯔꯛꯂꯤꯕ꯭ꯔꯥ? ꯀꯅꯥꯅꯁꯨ ꯈꯪꯕ ꯅꯠꯇꯦ, ꯃꯁꯥ ꯅꯠꯇꯅ꯫ ꯀꯦꯄꯤꯇꯦꯜ ꯑꯗꯨꯗ ꯇꯣꯝꯊꯤꯟꯒꯤ ꯐꯦꯃꯤꯂꯤꯅ ꯃꯣꯁ ꯄ꯭ꯔꯣꯃꯤꯅꯦꯟꯠ ꯑꯣꯏ ꯍꯥꯏꯅ ꯂꯩꯅꯔꯤꯕꯅꯤ꯫ ꯑꯗꯨꯅ ꯃꯦꯔꯤꯌꯦꯖ ꯄ꯭ꯔꯄꯣꯖꯦꯜ ꯇꯧꯔꯛꯄ ꯑꯁꯤꯗꯗꯤ ꯀꯔꯤꯁꯨ ꯉꯛꯅꯤꯡꯉꯥꯏ ꯑꯣꯏꯗꯦ, ꯃꯈꯣꯏꯒꯤ ꯆꯠꯅꯕꯤꯅꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯑꯣꯏꯕ ꯃꯤꯀꯨꯞꯇꯨꯗ ꯂꯤꯂꯤꯗꯤ ꯋꯥꯈꯜ ꯑꯃꯠꯇꯒꯤ ꯍꯦꯟꯅ ꯈꯟꯗꯦ꯫ ꯋꯥꯈꯜꯗꯨꯗꯤ ꯅꯨꯄꯥ ꯑꯗꯨ ꯁꯥꯎꯍꯟꯗꯅ, ꯅꯨꯡꯉꯥꯏꯇꯕ ꯋꯥꯈꯜ ꯑꯃꯠꯇ ꯈꯜꯍꯟꯗꯅ ꯃꯇꯧ ꯀꯔꯝꯅ ꯌꯥꯝꯅ ꯄꯣꯂꯥꯏꯠ ꯑꯣꯏꯅ ꯃꯍꯥꯛꯀꯤ ꯄ꯭ꯔꯣꯄꯣꯖꯦꯜ ꯑꯗꯨ ꯔꯤꯖꯦꯛ ꯇꯧꯒꯅꯤ ꯑꯁꯤꯅꯤ꯫ ꯉꯥꯏꯍꯥꯛ ꯃꯨꯟꯅ ꯈꯜꯂꯕ ꯇꯨꯡꯗ ꯂꯤꯂꯤꯅ ꯈꯨꯝꯂꯛꯏ, "ꯑꯩ ꯍꯧꯖꯤꯛ ꯂꯨꯍꯣꯡꯕ ꯄꯥꯝꯗ꯭ꯔꯤ. ꯇꯧꯒꯗꯕ ꯔꯤꯁꯔꯆ ꯌꯥꯝꯅ ꯂꯩꯔꯤꯌꯦ." ꯇꯣꯝꯊꯤꯟ ꯌꯥꯝꯅ ꯊꯨꯅ ꯃꯔꯛ ꯊꯠꯆꯤꯟꯗꯨꯅ, "ꯍꯧꯖꯤꯛ ꯄꯥꯎꯈꯨꯝ ꯄꯤꯔꯛꯇ꯭ꯔꯁꯨ ꯌꯥꯏ. ꯃꯇꯝ ꯈꯔ ꯐꯖꯅ ꯈꯟꯈꯣ." ꯇꯣꯝꯊꯤꯟꯁꯨ ꯂꯤꯂꯤꯅ ꯌꯥꯔꯛꯂꯣꯏ ꯍꯥꯏꯕꯁꯤ ꯍꯥꯟꯅ ꯑꯗꯨꯝ ꯈꯜꯂꯒ ꯂꯩꯈꯤꯕꯅꯤ꯫ ꯇꯣꯝꯊꯤꯟꯅ, "ꯑꯩꯒꯤ ꯅꯨꯄꯤ ꯑꯣꯏꯔꯕ ꯃꯇꯨꯡꯗꯗꯤ ꯅꯪꯉꯣꯟꯗ ꯀꯅꯥ ꯑꯃꯠꯇꯅ ꯃꯃꯤꯠꯅ ꯍꯪꯒꯅ ꯌꯦꯡꯕ ꯐꯥꯎꯕ ꯉꯝꯂꯣꯏ." ꯂꯤꯂꯤꯁꯨ ꯇꯞꯅ ꯃꯍꯥꯛꯀꯤ ꯑꯥꯏꯂꯤꯗꯁꯇꯨꯅ ꯃꯃꯤꯠꯇꯨ ꯈꯨꯝꯖꯤꯟꯈꯤ꯫ "ꯃꯍꯥꯛꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯒꯤ ꯏꯌꯥꯡ ꯌꯥꯡꯅ ꯑꯩꯉꯣꯟꯗ ꯀꯅꯥ ꯑꯃꯠꯇꯅ ꯈꯨꯠ ꯊꯤꯡꯖꯤꯜꯂꯛꯄ ꯉꯝꯂꯣꯏ ꯍꯥꯏꯔꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯃꯤ ꯈꯨꯗꯤꯡꯒꯤ
ꯑꯩꯒꯤ ꯅꯨꯄꯤꯁꯤꯗ ꯅꯈꯣꯏꯅ ꯀꯔꯤꯁꯨ ꯇꯧꯕ ꯌꯥꯔꯣꯏ ꯍꯥꯏꯔꯨꯕꯗꯤ ꯉꯝꯕ ꯅꯠꯇꯦ꯫ ꯏꯁꯥꯕꯦꯂꯥꯅꯁꯨ ꯍꯥꯏꯈꯤ ꯑꯩꯕꯨ ꯄ꯭ꯔꯤꯊꯤꯕꯤ ꯑꯁꯤꯗꯒꯤ ꯃꯥꯡꯍꯟꯅꯕ ꯂꯝꯕꯤ ꯃꯁꯤꯡ ꯊꯤꯡꯉꯝꯗꯅ ꯂꯩ ꯍꯥꯏꯅ꯫ ꯅꯪ ꯋꯥꯈꯜ ꯃꯨꯟꯅ ꯈꯜꯂꯣ꯫ ꯃꯍꯥꯛꯅ ꯅꯪꯕꯨ ꯐꯅ ꯌꯥꯝꯅ ꯁꯦꯟꯅꯔꯕꯁꯨ ꯅꯪꯕꯨ ꯄ꯭ꯔꯤꯊꯤꯕꯤ ꯑꯁꯤꯗꯒꯤ ꯃꯥꯡꯈꯤꯅꯕ ꯄꯥꯝꯕꯩ ꯀꯌꯥ ꯁꯤꯟꯕ ꯉꯝꯕ ꯃꯤꯅꯤ ꯍꯥꯏꯕꯁꯦ ꯅꯪ ꯈꯪꯉꯣ꯫ ꯃꯍꯥꯛꯅ ꯑꯩꯒꯤ ꯊꯃꯣꯏ ꯑꯁꯤꯕꯨ ꯇꯁꯦꯡꯅ ꯈꯪꯕꯒꯤ ꯐꯤꯂꯤꯡꯁꯨ ꯑꯃꯠꯇ ꯂꯩꯕ ꯎꯗꯦ꯫ ꯑꯩꯕꯨ ꯃꯍꯥꯛꯀꯤ ꯑꯣꯏꯅ ꯁꯨꯏꯇꯦꯕꯜ ꯑꯣꯏ ꯈꯟꯕ ꯈꯛꯀꯤ ꯑꯩꯉꯣꯟꯗ ꯃꯦꯔꯦꯖ ꯄ꯭ꯔꯣꯄꯣꯖꯦꯜ ꯇꯧꯔꯛꯄꯅꯤ꯫ ꯇꯨꯡꯗ ꯑꯩꯅ ꯈꯨꯗꯣꯡꯊꯤꯕ ꯇꯥꯔꯛꯄꯗ ꯃꯍꯥꯛꯅ ꯑꯩꯕꯨ ꯃꯇꯝ ꯆꯥꯅ ꯀꯟꯕ ꯉꯝꯍꯧꯗꯕꯁꯨ ꯌꯥꯏ꯫ ꯏꯁꯥꯕꯦꯂꯥꯅ ꯀꯜꯂꯛꯅꯕ ꯑꯩꯒ ꯃꯍꯥꯛꯀ ꯅꯨꯡꯁꯤꯅꯕ ꯁꯥꯗꯨꯅ ꯋꯥ ꯉꯥꯡꯂꯨꯕꯒꯤ ꯏꯁꯥꯕꯦꯂꯥꯅ ꯑꯩꯕꯨ ꯃꯤꯀꯨꯞ ꯈꯨꯗꯤꯡꯒꯤ ꯁꯦꯟꯅꯔꯤ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯑꯩꯕꯨ ꯑꯃꯨꯛ ꯄꯥꯝꯂꯛꯇꯕ ꯃꯇꯝꯗ ꯅꯨꯄꯤ ꯑꯇꯣꯞꯄꯒ ꯈꯪꯅꯈ꯭ꯔꯕꯗꯤ ꯏꯁꯥꯕꯦꯂꯥꯒꯨꯝꯅ ꯉꯥꯎꯆꯠꯅꯕꯗꯤ ꯑꯩ ꯄꯥꯝꯗꯦ꯫ ꯌꯨꯅꯤꯚꯔꯁꯤꯇꯤꯗ ꯇꯣꯝꯊꯤꯟꯅ ꯄꯨꯔꯛꯈꯤꯕ ꯅꯨꯄꯤ ꯑꯗꯨ ꯑꯃꯨꯛ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯀꯔꯤꯒꯤꯅꯣ ꯃꯍꯥꯛꯅ ꯑꯩꯉꯣꯟꯗꯒꯤ ꯃꯁꯛ ꯃꯇꯧ ꯍꯦꯟꯅ ꯐꯖꯕꯤ ꯅꯨꯄꯤ ꯑꯗꯨꯒ ꯂꯨꯍꯣꯡꯕ ꯄꯥꯝꯗ꯭ꯔꯤꯕ? ꯍꯧꯖꯤꯛ ꯑꯩ ꯋꯥꯈꯜ ꯈꯟꯗꯨꯅ ꯂꯩꯕ ꯌꯥꯕ ꯃꯇꯝ ꯅꯠꯇꯦ꯫ ꯑꯩꯅ ꯊꯣꯛꯄ ꯑꯃ ꯍꯥꯏꯖꯤꯟꯈ꯭ꯔꯒꯦ꯫ ꯁꯣꯝꯅ ꯍꯥꯏꯔꯤꯕ ꯀꯟꯗꯤꯁꯟ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯑꯩ ꯅꯠꯇꯕ ꯑꯇꯣꯞꯄ ꯁꯣꯝꯒꯤ ꯆꯥꯟꯅꯒꯗꯕ ꯃꯌꯥꯝ ꯂꯩꯔꯝꯒꯅꯤꯌꯦ꯫ ꯇꯣꯝꯊꯤꯟꯅ ꯑꯣꯂꯤꯚꯔꯗ ꯒꯥꯔꯤꯗꯨ ꯊꯧꯕ ꯍꯧꯔꯣ ꯍꯥꯏꯔꯝꯃꯤ꯫ ꯂꯤꯂꯤꯒꯤ ꯑꯦꯛꯁꯀ꯭ꯌꯨꯁ ꯑꯗꯨꯗ ꯇꯥꯅꯤꯡꯗꯕꯒꯤ ꯍꯥꯏꯔꯤꯔꯥ ꯅꯠꯇ꯭ꯔꯒ ꯅꯨꯄꯤ ꯑꯗꯨꯅ ꯉꯥꯡꯂꯛꯂꯤꯕꯗꯨ ꯌꯥꯅꯤꯡꯕꯒꯤꯔꯥ? ꯅꯨꯄꯥ ꯃꯍꯥꯛꯀꯤ ꯊꯃꯣꯏꯗ ꯀꯔꯤ ꯈꯜꯂꯤ ꯍꯥꯏꯕꯗꯨꯗꯤ ꯀꯅꯥꯅꯁꯨ ꯈꯪꯕ ꯅꯠꯇꯦ꯫ ꯇꯣꯝꯊꯤꯟꯒꯤ ꯏꯐꯤꯡ ꯐꯤꯡꯕ ꯃꯇꯧ ꯑꯗꯨꯗ ꯂꯤꯂꯤꯅ ꯄꯥꯈꯠꯅ ꯍꯥꯏꯔꯛꯏ, ꯅꯠꯇꯦ ꯑꯩꯕꯨ ꯂꯥꯟꯅ ꯂꯧꯈ꯭ꯔ ꯃꯥꯜꯂꯦ꯫ ꯑꯩ ꯏꯀꯥꯏꯕꯒꯤ ꯁꯨꯝ ꯍꯥꯏꯖꯤꯟꯈꯤꯕꯅꯦ꯫ ꯇꯣꯝꯊꯤꯟꯅ ꯅꯣ ꯌꯨ ꯖꯁ ꯗ ꯑꯣꯄꯣꯖꯤꯠ ꯑꯃꯨꯛꯁꯨ ꯍꯥꯏꯔꯛꯏ, ꯑꯩꯅ ꯍꯥꯏꯁꯦ ꯑꯔꯥꯟꯕ ꯅꯠꯇꯦ꯫ ꯅꯪꯅ ꯋꯥꯈꯜ ꯈꯟꯕꯒꯤ ꯃꯇꯝ ꯑꯩ ꯄꯤꯈꯤꯒꯦ꯫ ꯂꯤꯂꯤꯁꯨ ꯃꯁꯥꯗ ꯀꯔꯤꯁꯨ ꯈꯟꯗꯕ ꯁꯥꯗꯨꯅ ꯌꯥꯝꯅ ꯋꯥꯅ ꯂꯩꯔꯝꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯦꯟꯇꯦꯟ ꯇꯧꯕ ꯉꯝꯂꯛꯇ꯭ꯔꯗꯨꯅ ꯇꯞꯅ ꯂꯩꯕ ꯉꯝꯂꯛꯇ꯭ꯔꯦ꯫ ꯅꯈꯣꯏꯒꯤ ꯐꯦꯃꯤꯂꯤ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯂꯣꯏꯅ ꯈꯪꯅꯔꯕ ꯉꯥꯛꯇꯅꯦ꯫ ꯅꯪꯅ ꯃꯤꯟꯁ ꯀꯌꯥ ꯁꯤꯖꯤꯟꯅꯗꯨꯅ ꯑꯩꯕꯨ ꯌꯥꯍꯟꯕ ꯉꯝꯈꯤꯕꯁꯨ ꯌꯥꯏ꯫ ꯑꯗꯨꯕꯨ ꯀꯩꯗꯧꯔꯨꯅꯤ? ꯅꯪꯒꯤꯗꯤ ꯑꯩ ꯅꯠꯇ꯭ꯔꯕꯁꯨ ꯅꯨꯄꯤ ꯀꯌꯥꯅ ꯅꯪꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯤ꯫ ꯅꯪꯅ ꯃꯈꯣꯏ ꯃꯌꯥꯝꯒꯤ ꯃꯔꯛꯇꯒꯤ ꯑꯃ ꯆꯨꯁ ꯇꯧꯕꯗ ꯃꯈꯣꯏꯅ ꯁꯣꯏꯗꯅ ꯌꯥꯔꯛꯀꯅꯤ꯫ I think you're more suitable for me. ꯂꯤꯂꯤꯕꯨ ꯃꯌꯨꯝꯗ ꯊꯤꯜꯂꯛꯇꯨꯅ ꯑꯣꯂꯤꯚꯔꯅ ꯀꯥꯏꯅꯅꯕ ꯒꯨꯗ ꯕꯥꯏ ꯍꯥꯏꯅꯔꯝꯃꯤ꯫ ꯂꯤꯂꯤꯗꯤ ꯒꯨꯗ ꯕꯥꯏ ꯐꯥꯎꯕ ꯍꯥꯏꯔꯝꯗꯅ ꯀꯥꯔꯗꯒꯤ ꯀꯨꯝꯊꯔꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯖꯦꯛꯁꯨ ꯇꯨꯝꯕ ꯍꯧꯒꯠꯂꯛꯏ꯫ ꯃꯈꯨꯠ ꯃꯆꯥ ꯑꯅꯤꯗꯨꯅ ꯃꯃꯤꯠꯇꯨ ꯅꯣꯏꯔꯗꯨꯅ ꯍꯧꯒꯠꯂꯛꯄꯗ ꯃꯍꯥꯛꯀꯤ ꯑꯟꯇꯤꯗꯨ ꯒꯥꯔꯤꯗꯒꯤ ꯊꯣꯛꯈꯤꯕꯗꯨ ꯎꯏ꯫ ꯌꯥꯝꯅ ꯊꯨꯅ ꯃꯈꯨꯠꯇꯨ ꯇꯤꯡꯊꯣꯛꯇꯨꯅ, ꯑꯟꯇꯤ ꯑꯩꯕꯨ ꯑꯃꯨꯛꯇ ꯄꯝꯕꯤꯌꯣ꯫ ꯂꯤꯂꯤꯁꯨ ꯃꯃꯥꯏ ꯑꯃꯨꯛ ꯂꯩꯊꯣꯔꯛꯇꯨꯅ ꯑꯉꯥꯡ ꯑꯗꯨ ꯄꯝꯕꯃꯛ ꯅꯠꯇ꯭ꯔꯕꯁꯨ ꯃꯈꯨꯠꯅ ꯖꯦꯛꯀꯤ ꯃꯁꯝꯗ ꯅꯥꯟꯊꯗꯨꯅ, ꯌꯨꯝ ꯌꯧꯔꯦ, ꯆꯤꯆꯦ ꯂꯩꯍꯧꯔꯒꯦ꯫ ꯁꯤ ꯍꯥꯏꯔꯝꯂꯒ ꯂꯤꯂꯤ ꯃꯃꯥꯏꯗꯨ ꯂꯩꯊꯣꯛꯇꯨꯅ ꯂꯥꯛꯄꯗ ꯖꯦꯛꯅ ꯀꯞꯄꯒ ꯂꯩꯍꯧꯕꯗꯨ ꯇꯥꯏ꯫ ꯑꯗꯨꯕꯨ ꯃꯍꯥꯛ ꯃꯥꯏ ꯑꯃꯨꯛ ꯑꯣꯟꯁꯤꯟꯗꯨꯅ ꯊꯦꯝꯒꯦ ꯍꯥꯏꯅ ꯈꯜꯂꯨꯗ꯭ꯔꯦ꯫ ꯇꯣꯝꯊꯤꯟꯅ ꯑꯉꯥꯡ ꯑꯗꯨꯕꯨ ꯀꯞꯄ ꯊꯦꯝꯖꯤꯜꯂꯤ꯫ ꯑꯟꯇꯤꯁꯦ ꯊꯕꯛ ꯌꯥꯝ ꯆꯤꯟꯕꯅꯦ, ꯀꯣꯟꯅ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤꯀꯣ, ꯉꯁꯤꯒꯤꯗꯤ ꯒꯨꯗ ꯕꯥꯏ ꯍꯥꯏꯈ꯭ꯔꯣ꯫ ꯇꯥꯔꯛꯂꯤꯕ ꯃꯄꯤ ꯑꯗꯨ ꯇꯩꯊꯣꯛꯇꯨꯅ, ꯒꯨꯗ ꯕꯥꯏ ꯑꯟꯇꯤ꯫ ꯂꯤꯂꯤꯁꯨ ꯃꯃꯥꯏꯗꯨ ꯑꯃꯨꯛꯇꯪ ꯂꯩꯊꯣꯔꯛꯇꯨꯅ ꯃꯆꯤꯟꯗ ꯒꯨꯗ ꯕꯥꯏ ꯍꯥꯏꯕ ꯋꯥꯍꯩ ꯑꯁꯤ ꯇꯞꯅ ꯁꯣꯟꯗꯨꯅ ꯃꯈꯨꯠ ꯍꯥꯏꯔꯝꯃꯤ꯫